मोरे ऑपरेशन कुकी लालौबसिंगना सिजनरंबा गारी फिरोल कया फागतख्रे कुकी नुपीसिंगना कनबीनबा चेंसिलुबदा एआर ना यारखिद्रे मोरेगी एसडीपीओ सिंगथाम अनंत कुमार बु नारोंदगी चथरकपा नोंमैगी अटैक अमदा हातख्रबा मतुंग स्टेट फोर्स ना बॉर्डर टाउन दा लैरिबा कुकी खुलसिंगदा लेप्तना चथरकपा ऑपरेशन दा ngarang kuki lalaubasinga sisinaramba gari gun powder amasung combat dress kaya fagatkhre maraksida kuki nupisingna makhoi bu kanbiyu haina Assam Rifles ki post sangsilubada yarakhidre haire police tagi fangba pauna hai ngarang ayuk pung 5 rom tabadage ayuk pung 8 kuntra rom taba phawbada state security force ki apunba team amana more PS tagi kilometer amaga makhai rom tamak chatlaga Indo Myanmar border manakta leiba di monomfai saijang amasung laikot village ta thiba humbagi thabak sathake state force ki combined team maduna mapha maduda operation chathanaba ngarang ayuk angan ba pung 5 rom taba da changsin khibada Indian army ki kangbu ama mapha maduda mangjong na leramba thengna ki haire DSP Anand gi mihata sena ba kuki lalau ba kharade monomfai khulda leire haiba kaknaba paw ama phangbadage Manipur police ki SP special commando Tengnopal district police ki additional SP Anina lusingba team mga suba IRB Manipur Police Commando More mga suba AR BSF amasung handak sanction ki ba hen ba commando gi apunba team mamana khulladuga loina na thangnana leiba saijang amasung laikot khulsu question baga loina na thiba humba gi thabak sathaki haire state force ki combined team maduna mafam adu yauba matamda khulladugi nupa singdi amata leiramdre adumakpu thiba humba gi thabakti adumak sathake Thiba humbagi thabak aduda kuki lalaubasinga sizinaramba oigani singnaba mobile phone ane registration number yaudaba Tata DI ama registration number yaudaba gari macha taruk camouflage ki bulletproof jacket ane khudang akakpi phurit ane camouflage phurit khudang achonbi ama camouflage khongrau ane hunting boot ama makhum yauba thang khugri ane makhum yauba thangsang ama local made pipe gun ahum gun powder ama phagat pangamkhe Combined team na fagalaba polam singadu makata ba ain giway bathabak laukhanaba More police station da sinakre haire state combined force ki maikai da gang SDPO More Anand gi mihata senaba sing faba masung thogdok adu da senaba sing mapung pha na phadri ba phauba More town amade masiga naknaba khul sing da makata na operation adu maksa thaki ga nei masigi mathakta More town amade masigi akoiba mafam sing da State force na area domination tawbaga loina na makata na kuki lalauba sing na akaiba piba ngamandana ba food patrol sing amade mobile check post hangduna akan ba section thawrang laukhatli haina police ki makok thongbo officer amana phongdok le panba yai DSP Anand Kumar gi mihat asida senaba sing haujuk phawbagi oina fagat padi leitre adumakpu MPS officer asigi mihat asida senaba militant group masak khangba ngamle haina security advisor Kuldip Singana Yumsa kaisa numita Imphal gi ahanba Manipur Rifles ki complex da laikhidrabagi mafamda aroiba ikai khumnaba utpagi thauram matungda paumi singda phongdokhiba leiraba nei maraksida ngahandagi hauduna ngarang ayuk phauba state security amasung central force na satharakiba operation adubu yaningdaba phongdoktuna More town amasung masiga naknana leiba khulsingi nupising ngarang nungthil pung 3:13 rom tabada More town ge gate number 1 da leiba manga suba AR company operating base ki main gate More Government Higher Secondary School BSF ki gate mga suba AR ge S Moljol KLP ki location point ge gate mamang da Thomson ke kuki nupi sing aduna makhoi gi yumda leiba phirol yauna polam kaya puduna laklaga makhoi bu state security force na ka hian ba thawong miot minai sathari ba sidage makhoi bu kan biyu haina kholau kaya lauki haire nupi sing aduna save us from Manipur State Force save kuki peoples Stop immediate combing operation by Manipur State Force at More amasung Go back state forces from More haiba warol sing iba placard kaya paiba galoina na kholau kaya su lauke state force ki mayok ta khongjang changsilibe nupi sing aduna makhoi bu state force maruaina commando sing na ka hian ba miot minai sathabi de amade nupi sing gi ikai khumna ba khongaung nabiri ba sidagi kanbi yu haikhiba wafam adu AR gi maike dagi operation adu da makhoi gi personnel sing yaukhiba amade Operation adu da yaukhiba personnel sing aduna karigumba hiram aduga mari lainaba report amata tawrakpa leite haibaga loina na makhoi bu AR ke manungda changbagi athingba pikhe AR na ke manungda changbada athingba pikhibadage kuki nupi sing adu numidang athengba phauba AR gi ke mamangda phamjinduna leikhi haire amaromda kuki lalauba sing ne attack chathaduna SDPO More Anand Hatkhiba thogdoki matungdage
Imphaldagi ahenba state force Moreda thajinduna thiba humbagi thabak adu ngahan ayuk anganbadagi sathaba haurakhiba nei. Masigi mathakta Imphal More lambida state force sathok sasin tawbada kuki lalobasing amasung kuki nupising na athingba piramba adu thugaiduna lambi asi mahogsagumna apanba leitana satpa yahankhre. Haukiba October thadagi hauduna Moreda deploy tawriba special commando amasung More commando gi team na laukhalakpa section thaurangi thabakta Myanmar dagi ain kaina sangsilakpa mi kaya huranba polamsinga fakhe. Ngahan ayuk state force na sathagiba combing operation da More morning market area da miyoi nifuga mari detain tawduna verify tawbada miyoi kuntraga humdoide ain kaina Manipur da sangsilakiba Myanmar macha oirambadagi More PS da sinaraba matung mi tara na helicopter gi mateng na Imphal da puraktuna Sajiwa da hangliba foreigners detention center da thamkhrabane.